Lamlai Assembly Constituency ki manungda leiba YPC Gwaltapi EUST Telo YDC Thamna Pokpi MPYC Napet Pali SSYC YSC na chingba club sing asina amatta oina Manipur da PR Thamlak Khraba Matungda Governor ke Maikeikeidagi Amadi Mari Leinaba Law Enforcing Agency SINGGI MARAKTAGI CHAHI AHUM SUJILLAKLABA ERANG ASHI LAKSINNABA Order THOKKHRABASU HOUJIKSU CHINGKHONG CHINGYADA LEIBA MEITEI Ama LAUSING UBA AMADI MASAGI YUMDA TANGDU LEITANA LEIBA NGAMDABA ASINA NUNGANGBA PHONGDORAKLI Club Sing ASINA Punsinduna Pangthokkiba Press Meet Amada YPC ke Secretary Fairembam Rajesh MEITEI na Pangmi Singda Phongdorakpada Imphal East ke Leitan Pokpi Amade Bisampur District ke Fubalada MEITEI Khunja Singna Masagi Lau Khonba Changlubada Ayat apan pirakhiba amadi nongmaina kaplakpagi and Viren Kauba Miyoi Amabo Sining Chitta Hinghoba Asina Kuki Amadi MEITEI Aniki Marakta Ngak Liba Security Forcing that has a Batamba Ngamdre Maram Aduna Lamlai Assembly Constituency Ase Kuki Sing Nanakna Leiba Constituency Ama Oiba Maramna Asigumba Palm Daba Thodok Ase Toktanabaki Damakta Lamlai Esike Chingyada Leinaba MEITEI Singi Low Shing Ase Mapum Fana Panba Ngamnadabadagi Damakta Mangjong Nana Jackson Tharang Sing Lokhat Piu Haina Mari Leinaba Sing da appeal directly. Manipur da PR Thamlak Khraba Matungda tongan order sing Governor gi Maikeikeidagi Amadi Mari Leinaba Law Enforcing Agency SINGGI MARAKTAGI CHAHI AHUM SUJILLAKLABA ERANG ASHI LAKSINNABA THOKKHRABASU HOUJIKSU CHINGKHONG CHINGYADA LEIBA MEITEI kaya ama lau sing uba amadi masagi YUMDA TANGDU LEITANA LEIBA ngamdri haukiba June gi tang 12 2025 amadi 19 June 2025 numit sing asida security leina Imphal East ki Leitan Pokpi amadi Bisampur District ki Fubalada MEITEI khunja sing masagi lau khoiba sanglubada ayat apan pirakhiba amadi nongmaina kaplakpadagi Viren Kauba Miyoi Amabu Sining Chitta Hinghoba Asina Kuki Amadi MEITEI Anigi Marakta Ngagliba Security Forces Singda Thajaba Thamba Ngamdre Maramaduna Lamlai Assembly Constituency Asisu Kuki Singa Nangan Leiba Constituency Ama Oiba Maramna Asigumba Pamdaba Thabak Asi Thoktanabagi Damakta Lamlai ASHI Singyada Leiriba MEITEI Singi Low Sing Asi Mapung Phana Panba Ngamnabagi Damak Mangjong Nana Section Thaurang Sing Mari Leinaba Authority Singna Lokhat Piyo Haina Hajari